अहानबद मयामबु चेसम नवासना तराम नोक्चरी अमदी इकाई खुमनबु चरी ngasisu mayamgi damakta anobo thodok amagi wari puduna laksari wari asi hobodagi loyo fawba tabinaba haizari ngasigi wari asi haryana gi biwani district ta thokibani thodok asina maram oiraga haryana state ta akanba protest ama hojik tawri victim asigi asiba hakchang august ki tang kungani thoida mathau mangam pangthokiba tangairi hojikti mayam wari asida mai onsalasi nupa amana police ki mateng launaba helpline number 112 da call torami mahakna call torwa matung 20-25 minutes muk leiraga police ki gari laklami police na hallaga call toroklami aduga aikoina wari sari base sanjay oirabra hayaklami matam sida nupa sina hoi ai isa sanjay ni kumnaklami police na makhata na hojik som kadai da leibano hanglami sanjay na gali manung da khara sangsilaga play school ama leibani mafam sida ai lepaga lei hairami amadi mahakna makhata na police ta nakhoi di kadai da leibano hanglami police na aikhoi hojik lambi da gari manung da lei nahaksu main road ta thola o aduga aikhoi gi gari hek ubaga khut thangal u hayaklami police na hayarkiba wafam sanjay na torami mahakna police gari hek ubaga khut thangalami madu ubada police ki gari su khamammi masigi matungda police na sanjay da helpline number 112 da call toraga aikhoi bu kawri basi karamba makhal gi mateng pambagi hanglami sanjay na mahaki sahi taraga mapan surabi manisha kobi machanupi amalai mahak play school amada oja oibani numidang wairam yausalak la fawbada yumda halaktabadagi wakhalse pubangamdabadagi sar khoidagi mateng launaba call tawjabani hairami yaragadi sar khoina aigi chanupi thibada mateng pangbiu hairami ahanbada gari manungda tongliba policeman ahumna yamna serious oina wari tawrami adubu sanjayna masagi chahi taraga nipan surabi machanupi halaktre hek hairpaga policing adu makhoi masen yengnaraga noklami aduga maga khangna chanaba nupaga chen chongdana tawkhiba oiramni hairaklami wahi asi hek tabada sanjay khangsau sawalaklami aduga hairaklami sar aduguma wafam haibiganu aina sar koidagi mateng launaba kaujabani mateng oina pangbiu hairami manisha gi mapana sorakpaduda policing adu tumina leirami makhoisu aranba khara ngangkhriba male haina khalami aduga akhoidagi karma mateng pambano hanglami matamsida sanjena machanupi manisha manak nakpasida play school amada oja oibani masugi matungda nursing gi form lobo chatkani hairami wafam asi tabada police na sanjay gari manungda famhalaga nursing college aduda laklami main gate ti lolaga leibana gari manungda changba yaramde college manungda changba yaba atopa apikpa lambida makhoina nursing college asigi manungda changlami manungda nupa ahum leirami ani amadi yu ngawga leirami amadi normal oirami police ki mamangda sanjay na makhut lonaraga nupa ahum sida agi chanupi mafam sida chatkibani masagi chahi taraga mapan sure mamingna manisha kawi ubibra hanglami nupa ahum dugi maraktagi amana mafam sida nupi angang amata lakte ude hairaklami sanjay na cctv camera gi footage yangalu haina makha tarami adubu makhoi ahum police leirasu kaimda na chunglamde police na action amata loramde upai leijadraba manisha gi mapa sanjay mayumda halaklami masigi matung manisha gi laifamgi miyoising dharna tawnaba lambi sorokta loinamak thoraklami manisha da kari karamba thodok thokhibagi khoi saunaraba miyamna dharna tawnaba lambi da tholakhibano haibadu amuk khaminasi mayamda aina tahanjagadoriba asengba thokhiba wari asi haryana gi biwani district ta thokhiba thodok amagi wari ni biwani district ki manungda dari lakshman kauba khungang amalai mafam sida masagi chahi taraga mapan muk surabi manisha kaubi nupi macha amalairami manisha gi yum sidagi khara chatlaga singhali kauba mafam amalairami mafam sigi play school amada tha amagi mamangdagi manisha oja oina thabak toba hawrami nungtigi ayuki pung nipan swaida manisha play school da chatlaga magi mathau tormaga numidang wairamdadi mayumda halai 2025 ki 11 august numit sisu mahausagum manisha play school da chatlami adubu pung 11 o'clock 23 minutes aduwaida mapa sanjay da call toroklaga baba ngasidi ai khara thenglakani kaigino hargadi bc nursing gi form ngasi lawba chatkani mapa sanjay na kaide nangi tawgadaba thabak to loisalamaga gyan thana yumda halu hairami
Mapa macha wari sarwa matung matam khara haukhirami Manishada call ama laklami call asigi matungda mayumda wari tawnaba amuk call tawrami handakti phone magi antina oina pakhalaklami Manishana magi antida aina online dagi dress ama leikhibani madu hwjik laklani lausan biu hairami matambuda magi antina ai thabak surga lei yumda su leite haiklami yumda napu lei hobani mangonda piramo hai kho hairami Manishana delivery boy da wari tawraga magi tofam thokpa thabaksing play school asida tawraga lerami Manisha chathok chachin tawba school asigi behenda tawrami numit asida Manisha pung amaga minute 58 tawa matamda school asidagi thorok lami aduga van driver da baya mafam sidagi khara chatlaga Ideal Nursing College haina ama leibani mafam sida ibu drop tobiramu thabak khara lei hairami masigi matung numidang wairamgi pung 6 ka minute 26 muk taba swaida sanjeda machanupi Manishagi miss call ama laklami minute khara kanaraga call back tawbada call adu chatlamde sanjegi imung manungda machanupi mamangda sumaina amukta yumda thengna halaktabani haina wa khanaba hawrami makhoisu kari tawkhraba jatno haina mipainabadi khara hawrami sanjegi mapana machanupi thirunaba hairami sanjay singhani da laklami mafam sida play school gi staff singda machanupi gi wa hanglami marak sida sanjena police helpline number 112 da mateng launaba su call tawrami police gari ama laklami lakliba gari asida police ki personnel ahum tonglami makhoi sing adadi SI Anup Constable Pawan amadi SPO Dharmendrani masigi matungda wari gi ahanba sarukta panjakiba wari matek adu matang sida thoklami police na sanjay ga loinana Ideal Nursing College ta chatlami sanjay na machanupi gi matangda police asigi staff ta hanglami adubu kanaba amata phanglamde police na ka hena interest laina mathau toramde police ki mawong sida matam kuirabagi mamangdagi staff sing asiga khangnabagi mawong malami samsamna hairabada police na mathau nithina toramde upai letraba sanjay mayumda halaklami numidangi pung 10:15 taba swaida policeman ahum Anup Pawan amadi Dharmendra na sanjeda akhoigi tawgdaba thabakti loire nahakna tawgdaba wa ama haige manak nakpada leiba Loharu police station da chatlaga FIR ama taw hairami sanjayna mapa amadi matamsida mapa ga punna leiramba mioi singa wa khandarami adubu numidang athengbu oibana ayuk anganbada chatlaga tawrasi haina frek lorami adubu hwjiksu moigi site tagi machanupi Manishabu thibadi leplamde sumai tawdana ahingse haukhirami mathangi numit 12 August 2025 ki ayuki pung 9:45 or mapan swaida manak nakpada leiba police station da sanjay amadi imungi mioi khara laklami aduga machanupi mangkhibagi wari liraga missing report lama laukatnaba hairami police na sanjay amadi magi imung manunggi mioi sing police station amadagi station amada tharaga lerami ayuki pung 8:30 or 8:45 ta lakpaduna midang wairamgi pung 7:30 tarami amai thangda SHO Ashok Kumar na FIR ama laukhatlami ASI Sakuntalana investigation in charge officer oirami police na yamna thamoi sengna case asigi matangda investigation tawgadabado tawramde police station asigi manungda mapa amana tabada nungai wedaba wafam fawa hairami police na nachanupi lohonglamani picnic loiraga nongmanini da hanjarakani hairami wafam mayamase taraga sanjay di kok ngawrami mateng pangbinaba police ta haire serious oina laude khara amana khangnaba nupaga chenbo oiranguni hairami khara amana lohonglamani hairami amuk picnic toroga lairamgani haibasu yauri sanjay tokhum khanglamde sanjay masana Ideal Nursing College ta chatlaga CCTV footage pibinaba hairami madudasu serious oina lawramde pige ngayu hwjik investigation team laktabagi pidribani hairami Manishagi mapa sanjay hotna leplamde 13 August 2025 ta sanjay Nursing College ta amuk laklami aduga CCTV footage ta machanubi uba phangbra mafam sida laklami or laklamde laktragana kadai de chatki khangnaba hotnarami marak sida police na mathau fajana tormagadi Manishagi location call data record lauthoga Manishagi matang da khangba yawa makai khangnaba hotnaba yabani adubu makoina toramde 13 August 2025 ki ayuki wafamni Lahori police station gi manungda leiba Singhani khungangi turel macha amagi nakanda leiba lambi amagi manakta asiba haksang ama fanglami mafam sigi mioi singna asiba haksang ama fangbagi pau police ta pirami pau asi hek fangbaga investigating officer Sakuntalana sanjay da call torami aduga
asiba haksang ama fange nahakki nachanupira natabra confirm tawranaba khanghalami paw asi tabada Sanjay gi lawai luton gi sam chap yunglami kap lawa tawdana Sanjay amadi imunggi mioi khara asiba haksang fangiba mafamda yoroklami asiba gi dress hek ubada Sanjay na machanupi haina confirm tawrami adubu machagi asiba haksang gi oirmiba firom mahakna kadawnungda khaludaba mong amadani Manishagi haksang asiba oina fange haina tabada mahakki khungangi mioi khudingmak mafamda yoroklami Manishagi mamit yawramde breathing tube food pipe su lauthokirami Manishagi mangakta yamna thoba pochak amana hanjan yan khibagi achoba dakpham amasu lairami police na Manishagi asiba hakchang postmortem idamak thakirami Biwani gi hospital amada Manishagi postmortem pangthoklami 14 August 2025 ta miyam tholaktuna protest toba horami kaigino haragadi Sanjay lairaba nomagi thabak sujaraga imung manung puba mioi amani lairaba imunggi mi amma oirubana Manishabu police na thawai haksang yauna mabu thikidabani masigi mahutta mapada oina tabada nungaiyodaba wa kaya habirakibani paisa paiba businessman politician gi macha oiramadi police asmaina thabak tawdra hanglami miyamgi mafamda police ki thawongda pendabadagi akanna protest tawrami postmortem loiraga Manishagi asiba haksang imung manungda magi mathau mangam pangthoknaba sinarami adabu Sanjay na machanupi Mihat mi puthokri fawba machanupi gi haksang lawroi herami date 15 16 17 August 2025 numitsing asidasu mi mayam amana Manisha mihat ki mayokta protest tawga lairami school college dukal loinamak thong lolaga lairami miyamna Manisha gi mihat pa fadri fawba haksang lawroi haina akanna firep lawrami miyam gi ihauda hwjik police sarkar mit pangba horoklami Haryana gi Sakar pairiba lebak asibu puriba thokdoksigi matangda statement pibagi thak yoroklami police ki makok thongba miyoising dharna tawfamda laaga miyam de statement pirami akoi hwjik yamna thamoi sengna investigation tawri aikoi thajaba thamu yamna thuna mara leiba mi faraga jail da thajingani hairami mafam sigi SP Malbir Singh transfer tawrami yamna thuna 2024 batch ki IPS officer Sumit Kumar mafam sigi in charge lawrami SHO Sokumar investigation officer in charge Sakuntala amadi thodok asigi ahanba inform tawda lakiba police ahum Anup Pawan amadi Dharmendra makoi loinamak suspend tawrami sarkar na khalamba yai makoi manga taruk suspend tawraga dharna tawriba miyam santi ohiba yai adubu miyam gi asawbadi sum hengalaklami Manishagi thangnaba khungangi miyoising student organization dukandar sing protest asida saruk yarami masigi matung whole state protest toba horoklami makoi ki demandi mara leiba mi thuna faba investigation thamoi sengna toba makoi ki demand fangdri fawba asiba lawroi herami ahanba postmortem loiraba matungda amuk hana Rohtak ki PGI hospital da ani shiba postmortem tawrami 18 August 2025 ki nungdinda social media da chi ama viral oirami numit asigi mamangi numita dog squad forensic team police ki team asiba fangiba mafam sigi akoibada yamna kanna thiba humba chatharami clue khara fangadi haidana adubu kaimta fanglamde 18 August ki nungdinda viral oiriba che asida Manisha na dukandagi Lwba Chtkhibada piba pesticide ama lei hairami aduga pesticide asi sinaraga masamathinda sijabani hairami sijabagi letter amasu fangi letter asida ima aibu ngakpiyu nakhoi anibu problem mayam amaga loirana ubangamde nakhoi anina aigidamak tobayaw makai tobire noi anina ingonda nungaite haibasu ai khangi aina BSc nursing tamaga nursing officer oiraga nakhoi anibu nungaina thamba pambani adubu noi anigi mathakta awaba potlum piba amuk hanna pamdre nakhoi anina aibu maharani gi thakta thambi haiba ai khangi kanano amana aigi ima ipabu nungsibiduna yengshinberu masini Manisha na magi masamathinda sijabagi letter sida iramliba warol siko letter asi Manisha na ibra idabra magi handwriting oiribra haibasidi investigation tawro matungda khangani ahanba postmortem gi report ta kidney lung uterus mangbagi report yawi masi kayam chumiba laliba haibadudi khangdre masigi matungda ani shiba postmortem amuk tawkhibani sidana amuk masana sijabagi sana attack tawbagi wafam hawo pali mayambu santi da laihannaba police ne investigation asibu phajana tawdabra haibase
hangba yaba wahangni police ki investigation da miyamna wahang khara hanglami manisha gi asiba hakchang date 13 da fangbani letter asina date 18 da fangbani numit mangani gi matungda matau karamna che ase kadai dagi lawulbano aduga che ase photocopy ni masigi original na kadai dano hanglami manisha date 11 dagi mangkhibani date 13 da asiba hakchang fangbani mahaki asiba hakchang fangliba mafam asi miyamna toina chatnaba lambini miyamna asiba hakchang amata ude adubu ikhang khanghodana kadai dagi asiba hakchang la ino haibasini hojikti case asi political issue ama oiba horoklami opposition gi mioi kaya ama dharna to phomda horoklami case asi hojik under investigation da leiri conclusion amata laktri mifa mipun amata yaudri manisha gi body phanglaw matung numit mapani di hokre adubu ikhang khanghodana mara leiba mi fadri phawba manisha gi asiba hakchang lowe heramba family gi apamabu oiribra achau asangi pressure nabu oiribra august ki tang 22 2025 ta lawraga magi aroiba mathau mangam pangthokre masini mayam aigi ngasi gi warisi lairebi mungi kana su leite sinda akhoi amatani haibagi wani thodok ama thokpada ina kunba imungi macha masu lebak ngak liba mioi singi macha masu yawum labadi fana maral leiragasu pressure piraga ayamba losin kiba ngaktani manungda paisa nungsa piraga losin masu yawi manishabu achau asangi machana lebak ngak pamigi machana hatli haijabanate thodok asida twist and turns yamna laikre aduna achau migi khut yawre haibase confirm thoi mara leiba mioi sing thuna phaba oirasunu hairaga mayamdagi kainanabi yathang nizari pinabirasi